ꯁꯤꯟꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯑꯃꯨꯛꯁꯨ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯔꯩꯕꯤ ꯊꯥꯈꯩ ꯑꯔꯤꯕꯤ ꯁꯥꯒꯠꯂꯤ꯫ ꯁꯤꯟꯊꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯈꯨꯗꯤꯡ ꯃꯥꯂꯦꯝꯗꯤ ꯁꯥꯎꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥꯁꯨ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯁꯤꯟꯊꯥꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤ ꯑꯗꯨꯃꯛ ꯇꯥꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯨ ꯕꯟ ꯂꯩꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕꯗꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯃꯉꯣꯟꯗ ꯃꯤ ꯑꯁꯤꯃ ꯀꯣꯏ ꯍꯥꯏꯕ ꯂꯩꯇꯦ, ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯃꯗꯤ ꯆꯤꯀꯟ ꯁꯦꯟꯇꯔꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯗꯣ ꯃꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯥꯅ ꯊꯣꯛꯄ ꯄꯥꯉꯥꯡꯗꯗꯨꯃꯛ ꯉꯥꯡꯂꯤ, ꯍꯪꯂꯤꯕ ꯀꯣꯏꯁꯟꯁꯤꯁꯨ ꯀꯣꯛ ꯉꯥꯎꯕ ꯃꯈꯩ ꯍꯪꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯁꯨ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯑꯣꯏ ꯋꯥꯍꯩ ꯀꯧꯕ ꯍꯥꯏꯗꯦ, ꯁꯤꯟꯊꯥꯅ ꯉꯥꯡꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯔꯦ꯫ ꯗꯗꯥ, ꯁꯤꯗꯔꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ? ꯁꯤꯗ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏꯁꯦ? ꯁꯤꯟꯊꯥ ꯀꯩꯝꯇ ꯍꯥꯏꯗꯅ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯀꯝꯃꯦꯠꯂꯒ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯌꯨꯝꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗ, ꯃꯤ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩꯕꯒꯤꯕꯨ ꯆꯥꯎꯕꯨ ꯆꯥꯎꯃꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯁꯤꯟꯊꯥꯒꯤ ꯂꯩꯕꯤꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝꯅ ꯄꯥꯏꯔꯛꯇꯨꯅ, ꯆꯝꯆꯥ, ꯃꯅꯨꯡ ꯆꯪꯉꯁꯤ ꯂꯥꯎ꯫ ꯗꯗꯥ, ꯅꯪ ꯍꯥꯟ ꯆꯪꯉꯝꯃꯣ, ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯀꯩ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯊꯣꯡꯒꯥꯜꯗꯗꯤ ꯊꯣꯛꯈ꯭ꯔꯅꯨꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ꯫ ꯍꯣꯏ ꯕꯥ, ꯑꯩꯁꯨ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ, ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ꯫ ꯑꯗꯨꯗꯤ ꯆꯪꯉꯝꯅꯕ ꯇꯧꯔꯣꯀꯣ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟꯊꯥꯗꯤ ꯃꯨꯠ ꯑꯃꯗ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ, ꯑꯐꯨꯠ ꯑꯐꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯥꯂꯦꯝꯅ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯤꯚꯤꯗꯨ ꯑꯣꯐ ꯇꯧꯏ꯫ ꯑꯩꯃ, ꯏꯆꯥ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯏꯃꯥꯗꯤ꯫ ꯀꯔꯤꯒꯤ ꯑꯆꯥꯄꯣꯠꯅꯣ ꯅꯪꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯕꯣ? ꯀꯅꯥꯅ ꯄꯤꯔꯛꯏꯅꯣꯅꯦ? ꯄꯤꯔꯛꯄ ꯅꯠꯇꯦ ꯏꯃꯥ, ꯂꯩꯔꯛꯄꯅꯤ꯫ ꯍꯤꯌꯔꯦꯜꯒꯤ ꯃꯅꯦꯒꯤ ꯃꯆꯥꯒꯤꯅꯤ꯫ ꯑꯃ ꯁꯒꯣꯜꯕꯟꯗ ꯂꯩꯕ ꯏꯅꯦ ꯑꯁꯪꯕꯤꯗꯣ, ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ, ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯅ ꯌꯥꯎꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯉꯛꯊꯤꯈ꯭ꯔꯕꯅꯤꯗ, ꯆꯠꯅꯤꯡꯕꯗꯨ ꯎꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯨꯕꯤꯔꯛꯑꯕꯅꯤ, ꯃꯥꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠꯅꯤ꯫ ꯑꯩꯃ, ꯑꯁꯪꯕꯤꯗꯣ? ꯑꯣ, ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯃꯥꯗꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯂꯩꯔꯒꯦꯅꯦ? ꯃꯌꯨꯝꯗꯤ ꯊꯦꯡꯅ ꯄꯥꯟꯈꯤꯕꯅꯤꯗ, ꯏꯃꯥꯁꯨ ꯂꯨꯍꯣꯡꯕꯒ ꯆꯠꯂꯨꯔꯤꯕꯅꯤꯅꯦ꯫ ꯆꯥꯎꯔꯦ ꯏꯃꯥ, ꯍꯟꯗꯛ ꯆꯣꯜ ꯊꯥꯔꯤꯌꯦ꯫ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯆꯪꯉꯛꯄ ꯎꯗꯦꯅ? ꯃꯄꯥꯟꯗ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯈꯪꯗꯦ, ꯀꯩꯅꯣꯝꯃ ꯌꯦꯡꯉꯤꯅ ꯂꯩꯍꯧꯕꯅꯤ꯫ ꯏꯃꯥꯅ ꯈꯔ ꯀꯛꯁꯤꯟꯕꯤꯔꯣ, ꯉꯁꯤ ꯑꯍꯤꯡꯁꯨ ꯃꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯍꯥꯡꯕ ꯀꯥꯗꯨꯗ ꯑꯗꯨꯝ ꯂꯩꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯏꯃꯥꯒ ꯇꯨꯝꯃꯨ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦ꯫ ꯑꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯏꯃꯥ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯈꯤꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯁꯤꯟꯊꯥ ꯎꯔꯣꯝ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯒ ꯋꯥꯏꯒ ꯁꯤꯠꯇꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯂꯦꯝꯕꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯟ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯁꯤꯠꯂꯤ꯫ ꯑꯩꯃ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯋꯥꯏ ꯁꯤꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯔꯩ ꯑꯃꯨꯛꯇꯪ ꯇꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯁꯦ ꯃꯣꯠꯂꯦ, ꯎꯅꯥ ꯃꯌꯥꯝ ꯇꯥꯏ, ꯑꯗꯨꯒꯤ ꯁꯤꯠꯂꯤꯅꯦ꯫ ꯏꯆꯥꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯍꯧꯖꯤꯛ ꯁꯤꯠꯄꯗꯅꯦ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯅꯤꯁꯦ ꯑꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯄꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯗ꯫ ꯅꯪꯅ ꯁꯤꯠꯂꯁꯨꯅꯦ ꯑꯗꯨꯝ ꯄꯥꯏꯊꯔꯛꯀꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯀꯥꯟꯗꯨꯗ ꯃꯕꯣꯛ ꯇꯧꯒꯦ, ꯊꯝꯃꯨ ꯊꯝꯃꯨ, ꯅꯪꯕꯨ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯦꯕ꯫ ꯑꯧ ꯃꯕꯣꯛ, ꯃꯥꯅꯦ꯫ ꯏꯆꯥꯗꯤ ꯆꯥꯎꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯤꯗꯤ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯁꯤꯟꯊꯥ ꯀꯧꯏ ꯃꯕꯣꯛ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯊꯅꯝꯃꯣꯀꯣ, ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯣ ꯂꯥꯛꯑꯣ꯫ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯩꯝꯇ ꯀꯥꯟꯅꯗꯦ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯊꯔꯛꯄꯗ ꯎꯅꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯣꯏꯅ ꯆꯥꯏꯈ꯭ꯔꯦ꯫ ꯎꯔꯣꯝ ꯁꯨꯝꯆꯤꯠꯇꯣ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯊꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯝꯃꯝꯃꯨ ꯐꯝꯃꯝꯃꯨ, ꯃꯕꯣꯛ ꯆꯥꯒ ꯂꯣꯜꯂꯛꯀꯦꯀꯣ, ꯑꯗꯨꯒ ꯊꯛꯁꯤ꯫ ꯂꯦꯝꯕꯤ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯔꯒ, ꯃꯄꯥꯟꯗ ꯀꯔꯤ ꯌꯦꯡꯉꯤꯕ? ꯋꯥꯏ ꯁꯤꯠꯂꯤꯕ꯫ ꯑꯦ, ꯀꯔꯤꯑꯕ?
Wai sitluiba. Kari wai sitluiba nangde. Sumangdo wai sitluiba motlena. Ikoi koidabi kesu khandana haidorakpududa malemdu momon noi. Mana koidaba madawaduda malem sudumak koidre. Hani khangkhangnaraba dongnaso adumak tawri anido. Chalon mo phawaidaba nangna sumang wai amuk sitluiba. Chalon ba haidrasu sumang wai sitpabukti hai kaino. Boarding do wai sitpada aina first taraini. Sinthagi waduda nokninglura male khonjal khajik thokna noi. Boarding do sumsi sitpagi competition su tawboire jamja. Tawde tawdrasu aina dum sitli adugi haibani. Nangsidi baby ma manga wonthongna thikre waiba. Thaina noi amung joga puna noide lakpadadi nangse picture ko piobani. Nanap kai chorgana. Haujina leisabi ka phara leirameba. Leisabi phare haibaduda Sintha haraubada loikre. Asengki aise leisabi phara bodada. Jamja nangi dada to haibani. Kaka kau haibani mi nangbo. Yam khetna yemi. As dada kau ra kai daurage nangmuna chikpro. Akhodi ngamjara haisani ngamore dada dum kauni. Yambung chau dada chapmane. Yambung chau dada kari khena balege. Nangonda amu aina kaka ka kau doido yamli janingdro. Libudi liri ponida nupi thiba yara poni. Sinthagi wa khu haidada malemdi amuke hena nokningbada loikre. Wahang sinang na hangba pakhum sinang na dumna sana bijaba. Ay kari ayo haino nangbo. Yare kem hairno. Atu dada aygi phone to charge tawbiyo may yaudre. Atu charger do su yamung chawai le hauri. Ay charger kam da purak treba. Kade aygi da ngaktung tawbirage. Type C na draw. Mani. Si hairaga Sintha magi phone do malem da pi. Tanja dura lembi su cha puthoraklami. Se cha thaksi. Sintha na cha na ba omelette ama so hobira bani ko. Sintha haibadu da malem di khangda bani na mama da ngakni yengi. Sintha ibu kana noi ma. Dai ma. Laksu langmina raga khangdra boy ri nang de. Magi maming ni Sintha hairi se. Sintha kawe di mana iso aidana. Adadi chamcha na noi kawe. Sum kau ki baira kaino aidi chamcha ni nungaida. Chamcha sum kau ki ko aidi chamcha. Lakna bai kai wai Sintha da mangak indana haibani. Handakti Sintha khumlaktre. Haifetang noklaga oina toy. Asamna numidangi matam suoire. Lembina chagi sangthong bado Sintha su ahi apa sarga yausili mateng pangsinbiri. Sintha gi matawdo lembina sunungsi ingau ngaujabado ubada. Aniduna chaksangda leiringai malemdo phone wari saduna changlaklami. Imaga chakthongminari. Hoi pailaki. Si hairaga malem phone do mana kongdagi thangtharaga Sintha da pire. Se phone se paise. Kanana dada. Nai ni sini. Talle pairo. Sida lakpagi ngang toy soyerangani. Aina phajana ikrabani mi ngangoi payo base. As talleba dadaga sum sanaraga khumkro. Masi angang sidi ngangna bonthongna wakreda. Nangona ke sukchero haibani aina phajana ikrabani. Phone paibagi na batuda lambina so haire. Ngangoi ne. Mabo khoida lakbabu karigi ngangdoino. Ngangasune mabo khainage. Payo. Lembina so haiju lakbatuda di Sintha phone do tamna lauraga nakongda thami. Hello, Nesia. Jamcha, migi mayumduda leiragane nangi mathong hoktaba thabakto tawganu ko. Moigi maboka irenjana lemino. Aduga hayengdo sida muglang nabato. Nang aduda chalese namana ka taragadi lanjaw thokani ko na. Hoy Nesi. Pare si haigina tawgani. Hayeng soidan laknaba taw ko. Phone do thamkre. Malem phone do puraga amuk thokhirami. Malem na thokhibado Sintha haipet chaptharaga yenghawi. Dadagi ka sibu kadai do jano. Mabo ai samdam do tholuge. Hoi tho waramani. Ita sune wabadu loramani tawrido. Mabo chakse thira kanduina kaurage ko. Hoi. Mado hairam laga gam lai. Malem gi matungi neraga. Malem phone da kaino ma yenglaga tamna dumak chatpani. Sintha na matungdagi danaduna. Dada. Malem chalambadu chapleplaga lai. Kidora jamja. Phone
ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯌꯨ ꯆꯥꯔꯖꯇꯣ ꯐꯨꯜ ꯑꯣꯏꯔꯝꯃꯅꯤ ꯂꯧ ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯔꯕꯅꯤ ꯂꯧꯔꯣ ꯑꯅꯤꯗꯨ ꯁꯤꯟꯊꯥꯅ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯃꯥꯂꯦꯝꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯃꯥꯂꯦꯝꯗꯤ ꯁꯤꯟꯊꯥꯕꯨ ꯑꯉꯥꯡꯗ ꯑꯉꯥꯡꯒꯨꯝ ꯈꯜꯂꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯁꯤꯟꯊꯥꯗꯅꯕꯨ ꯃꯨꯠ ꯁꯥꯒꯠꯆꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯑꯉꯥꯎꯕꯤꯅꯤ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯄꯗ ꯀꯔꯤ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯇꯧꯕꯒꯤꯕꯨꯗꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯄꯪꯂꯩꯗ ꯃꯔꯩꯖꯕꯅꯤ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯗꯣ ꯁꯤꯟꯊꯥꯁꯨ ꯑꯗꯨꯃꯛ ꯆꯪꯉꯤ ꯁꯤꯟꯊꯥꯗꯤ ꯊꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯀꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯀꯥ ꯑꯗꯨ ꯍꯦꯛ ꯆꯪꯕꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯃꯣꯠ ꯑꯀꯥꯏ ꯀꯔꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯣꯠꯄꯗꯤ ꯍꯥꯏꯔꯨꯅꯨ ꯁꯤꯠ ꯍꯦꯛ ꯅꯥꯜꯂꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯐꯥꯎꯕ ꯇꯥꯗꯦ ꯂꯩꯁꯥꯕꯤꯒꯤ ꯀꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯥꯟꯅ ꯑꯗꯨꯃꯛ ꯂꯩ ꯃꯁꯥꯒꯗꯤ ꯌꯥꯝ ꯅꯥꯟꯕꯖꯥꯠꯅꯤ ꯑꯣ ꯁꯤꯗꯤ ꯑꯗꯨꯝ ꯅꯥꯜꯂꯤꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯁꯣꯟꯅ ꯒ꯭ꯂꯥꯁ ꯉꯥꯛꯇꯅ ꯆꯟꯁꯤꯟꯕ ꯂꯣꯀꯔꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯌꯦꯡꯉꯤ ꯃꯥꯂꯦꯝꯅ ꯁꯤꯖꯤꯟꯅꯅꯕ ꯒꯥꯔꯤ ꯃꯈꯜ ꯃꯁꯥ ꯅꯥꯟꯅ ꯊꯝꯂꯤꯕꯗꯨ ꯎꯏ ꯃꯊꯛꯇꯅ ꯒꯥꯔꯤ ꯊꯝꯃꯤ ꯃꯈꯥꯗꯅ ꯈꯣꯡꯎꯞ ꯄꯔꯦꯡ ꯑꯃ ꯊꯝꯃꯤ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯆꯝꯆꯥ ꯁꯦ ꯅꯪꯒꯤ ꯐꯣꯟꯁꯤ ꯂꯩꯔꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯥꯂꯦꯝꯗꯣ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯆꯝꯆꯥ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯁꯤꯟꯊꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯁꯨꯡꯇꯥ ꯇꯥꯗꯦꯃꯤ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯁꯤꯟꯊꯥ ꯆꯪꯁꯤꯜꯂꯒ ꯐꯣꯟꯗꯨ ꯂꯧꯏ ꯐꯣꯟꯗꯨ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯇꯨꯅ ꯗꯗꯥ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯗꯗꯥꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯍꯣꯔꯦꯟ ꯁꯨꯝ ꯇꯨꯝꯊꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯉꯁꯨ ꯗꯗꯥꯒꯤ ꯀꯥꯗ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯗꯨ ꯐꯔꯛ ꯇꯥꯔꯗꯤꯅ ꯇꯧꯕꯅꯤ ꯅꯝꯕꯔ ꯄꯤꯕꯕꯨ ꯀꯩꯗꯧꯒꯦ ꯃꯥꯂꯦꯝꯁꯨ ꯀꯩꯁꯨ ꯈꯟꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯄꯤꯔꯛꯏ ꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯁꯤꯟꯊꯥꯗ ꯍꯥꯏꯗꯨꯅ ꯁꯦꯚ ꯇꯧꯍꯜꯂꯤ ꯁꯤꯟꯊꯥ ꯅꯝꯕꯔ ꯂꯧꯕ ꯂꯣꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯒ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯔꯩꯅꯨ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯉꯁꯥꯏ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯋꯥꯍꯪ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯅꯇꯣꯝꯇ ꯑꯗꯨꯗ ꯁꯨꯝ ꯎꯪꯗꯅ ꯐꯝꯃꯤꯗꯨꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯥꯏ ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯇꯧꯏ ꯂꯣꯛ ꯊꯨꯡꯉꯝꯗꯥꯏꯒꯤꯔ ꯈꯪꯗꯦ ꯏꯁꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯣꯏꯅ ꯊꯝꯂꯒ ꯌꯦꯡꯉꯤ ꯅꯁꯥꯁꯤꯗꯤ ꯁꯥꯒꯠꯂꯛꯀꯗꯧꯔꯦꯅ ꯇꯧꯏꯁꯤꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯟꯊꯗꯨꯅ ꯏꯔꯩꯅꯨꯒꯤ ꯃꯈꯣꯡꯗꯣ ꯑꯃꯨꯛ ꯇꯞ ꯄꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯐꯠ ꯍꯟꯗꯣꯛꯂꯒ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯏꯗꯨꯕꯣ ꯐꯠꯇꯦ ꯑꯩꯒꯤ ꯈꯣꯡ ꯁꯣꯛꯄꯤꯒꯅꯨ ꯅꯔꯛ ꯌꯦꯛꯂꯛꯂꯕꯗ ꯀꯔꯤꯒꯤ ꯐꯠꯇꯕꯅꯣ ꯁꯤ ꯍꯥꯏꯔꯒ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯅꯈꯣꯡꯁꯤꯅ ꯎꯟꯃꯨꯛꯀꯤꯅꯤ ꯅꯁꯥꯅ ꯑꯃꯨꯛ ꯁꯥꯒꯠꯂꯤ ꯅꯪ ꯂꯥꯏꯍꯧ ꯂꯥꯛꯀꯅꯤꯀꯣ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ꯭ꯔꯣ ꯈꯔ ꯆꯤꯛ ꯁꯥꯒꯠꯄ ꯁꯨꯝ ꯍꯦꯜꯂꯛꯑꯒꯗꯤ ꯆꯤꯛꯈꯠꯂꯛꯀꯅꯤ ꯂꯧ ꯌꯥꯔꯦ ꯅꯁꯥ ꯁꯝ ꯇꯤꯡꯍꯟꯒꯅꯨ ꯐꯃꯨꯡꯗꯨꯗ ꯂꯩꯔꯨ ꯂꯥꯎ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤꯔꯣ ꯌꯥꯔꯅꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯈꯥꯡꯉꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯐꯖꯈ꯭ꯔꯁꯅꯤꯗ ꯂꯧ ꯑꯗꯨꯗꯤ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯒꯗꯤ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯤꯌꯥꯏꯔꯦꯜ ꯇꯧꯗꯨꯅ ꯏꯔꯩꯅꯨꯕꯨ ꯅꯤꯡꯊꯤꯖꯅ ꯍꯤꯞꯊꯍꯜꯂꯤ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯏꯔꯩꯅꯨꯗꯤ ꯇꯨꯃꯤꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯇꯞꯅ ꯁꯨꯞꯆꯤꯟꯕꯤꯔꯛꯏ ꯅꯁꯥꯁꯨ ꯁꯥꯒꯠꯄꯅꯤꯅ ꯃꯌꯥꯝ ꯁꯨꯞꯆꯤꯜꯂꯔꯣꯏꯁꯤꯀꯣ ꯇꯨꯝꯃꯨ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ꯭ꯔꯥ ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯁꯤ ꯏꯔꯩꯅꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯤꯌꯥꯏꯔꯦꯜ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯏꯔꯩꯅꯨꯒꯤ ꯈꯖꯥꯏꯗ ꯆꯨꯞꯂꯝꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯇꯞꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯄꯨꯡ 11 ꯑꯗꯨꯃꯥꯏꯅ ꯇꯥꯏꯁꯤꯜꯂꯛꯂꯕ ꯇꯟꯖꯥꯅꯤ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯁꯤꯟꯊꯥꯗꯣ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯥꯂꯦꯝꯒꯤ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯊꯥꯁꯤꯔ ꯊꯥꯒꯨꯝꯁꯤꯔ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯀꯨꯏꯔꯦ ꯈꯟꯒꯠꯂꯛꯂꯤꯕꯗꯣ ꯍꯣꯏꯗ ꯊꯥꯔꯒ ꯌꯦꯡꯉꯒꯦ ꯁꯤꯗ ꯁꯨꯝ ꯀꯣꯛ ꯊꯥꯗꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯗꯧ ꯑꯣꯏꯔꯗꯤ ꯍꯥꯏꯍꯧꯔ ꯂꯣꯏꯔꯦ ꯁꯤꯟꯊꯥ ꯋꯥꯆꯦꯞꯇ ꯆꯪꯂꯒ ꯃꯥꯂꯦꯝꯒꯤ ꯅꯝꯕꯔꯗꯨꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ ꯗꯗꯥ
ꯁꯣꯝꯗ ꯃꯥꯂꯦꯝ ꯇꯨꯝꯊꯗ꯭ꯔꯤ ꯐꯃꯨꯡꯗ ꯂꯦꯞꯇꯣꯞꯇ ꯀꯩꯅꯣꯝꯃ ꯌꯦꯡꯂꯝꯕꯅꯤ ꯐꯣꯟꯗꯨ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯒꯤ ꯆꯤꯡꯊꯔꯒ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯗꯗꯥ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯁꯤꯟꯊꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯥꯁꯨ ꯇꯦꯛꯁ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯀꯩꯗꯧꯔꯒꯦ ꯆꯝꯆꯥ ꯔꯤꯄ꯭ꯂꯥꯏꯗꯨ ꯐꯠ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯁꯤꯟꯊꯥ ꯐꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯏ ꯈꯨꯕꯤꯗꯨ ꯃꯊꯧ ꯇꯧꯏ ꯗꯗꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯗꯣ ꯀꯩꯗꯧꯔꯤꯅꯣ ꯏꯅꯝꯃꯒ ꯃꯦꯁꯦꯖ ꯊꯥꯅꯩꯔꯣ ꯆꯝꯆꯥ ꯇꯨꯝꯃꯨ ꯌꯥꯔꯦ ꯊꯦꯡꯉꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯅꯝꯃꯒ ꯃꯦꯁꯦꯖ ꯊꯥꯅꯩꯔꯕ ꯇꯥꯅꯤꯡꯗꯦꯀꯣ ꯆꯝꯆꯥ ꯇꯨꯝꯃꯨ ꯊꯦꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯃꯦꯁꯦꯖꯇꯨꯃ ꯊꯥꯖꯤꯜꯂꯝꯂꯒ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯑꯃꯨꯛ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞꯇ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯆꯠꯊꯩ ꯁꯤꯟꯊꯥ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯂꯒ ꯃꯤꯅ ꯍꯥꯏꯁꯦ ꯈꯨꯝꯃꯛꯇꯦꯅꯦ ꯃꯁꯤ ꯈꯪꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯦꯁꯦꯖꯇꯨ ꯍꯟꯅ ꯊꯥꯖꯤꯜꯂꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯁꯤꯟꯁꯨ ꯇꯧꯗꯦ ꯁꯤꯟꯊꯥ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ ꯑꯁ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯤꯗꯨꯗ ꯍꯟꯗꯛꯃꯨꯛꯁꯨ ꯍꯜꯂꯛꯇꯦ ꯇꯥꯗ꯭ꯔꯣ ꯃꯤꯅ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯚꯥꯏꯕ꯭ꯔꯦꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗꯗꯤ ꯃꯥꯂꯦꯝ ꯐꯣꯟꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯎꯔꯦ ꯃꯦꯁꯦꯖ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯣꯝꯗ ꯃꯦꯁꯦꯖ ꯍꯜꯂꯛꯄꯗꯨꯗꯗꯤ ꯁꯤꯟꯊꯥꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯛꯑꯗꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩ ꯗꯗꯥ ꯅꯨꯡꯁꯤ ꯗꯗꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝꯃꯨꯡꯖꯧꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯄ꯭ꯂꯤꯖ ꯔꯤꯄ꯭ꯂꯥꯏ ꯃꯤ ꯃꯥꯂꯦꯝꯁꯨ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ ꯃꯥꯏꯊꯣꯡꯗ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯍꯔꯥꯎꯕꯁꯨ ꯄꯣꯛꯇꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ ꯆꯝꯆꯥ ꯄꯨꯡꯁꯦ ꯊꯦꯡꯉꯤꯃꯦ ꯅꯪꯕꯣ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯌꯥꯗꯦ ꯑꯩ ꯄꯥꯈꯣꯝ ꯄꯥꯝꯃꯤ ꯑꯩꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯃꯦ ꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯇꯨꯝꯃꯣꯀꯣ ꯌꯥꯗꯦ ꯆꯝꯆꯥ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯇꯨꯝꯃꯣ ꯍꯥꯏꯕꯅꯤꯀꯣ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯗꯗꯥ ꯃꯦꯁꯦꯖ ꯊꯥꯅꯕꯗꯨ ꯇꯟꯕꯒꯤ ꯃꯥꯂꯦꯝ ꯁꯤꯟꯊꯥꯗ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯐꯠ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯦ ꯇꯨꯝꯃꯣ ꯍꯥꯏꯕꯅꯤ ꯆꯝꯆꯥ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯗꯣ ꯑꯩ ꯄꯥꯈꯨꯝ ꯄꯥꯝꯃꯤ ꯑꯗꯨ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯒꯦꯕ ꯆꯝꯆꯥ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯆꯝ ꯆꯝꯅ ꯁꯨꯝ ꯂꯣꯏꯅꯁꯤ ꯐꯖꯅ ꯇꯨꯝꯊꯣꯛ ꯁꯤꯟꯊꯥꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗꯁꯨ ꯈꯨꯝꯂꯛꯇꯦ ꯆꯝꯆꯥ ꯇꯥꯕ꯭ꯔꯣ ꯃꯤ ꯁꯤꯟꯊꯥ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯣꯞꯇ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯁꯣꯝꯗꯗꯤ ꯁꯤꯟꯊꯥꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯄꯥꯡꯈꯟꯗ ꯈꯟꯖꯤꯜꯂꯒ ꯁꯨꯁꯨꯠ ꯇꯧꯏ ꯃꯥꯂꯦꯝ ꯂꯦꯞꯇꯣꯞꯇ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯥꯅ ꯇꯨꯃꯤꯟ ꯐꯣꯟ ꯀꯛꯈꯤꯕ ꯑꯗꯨꯗ ꯂꯦꯞꯇꯣꯞꯇ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ ꯇꯞꯅ ꯂꯦꯞꯇꯣꯞꯇꯨ ꯃꯨꯊꯠꯂꯒ ꯅꯥꯀꯜꯗ ꯐꯠ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯁꯤꯟꯊꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯝꯗ ꯂꯥꯛꯏ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇꯨꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯆꯝꯆꯥ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯁꯦ ꯆꯝꯆꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯐꯠ ꯍꯥꯡꯂꯝꯂꯒ ꯁꯤꯟꯊꯥ ꯐꯦꯠ ꯇꯧꯗꯨꯅ ꯐꯃꯨꯡ ꯆꯪꯂꯒ ꯇꯨꯃꯤꯟ ꯐꯝꯈꯤꯔꯝꯃꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯦ ꯁꯤꯟꯊꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯦꯝꯗꯣ ꯃꯥꯒꯤ ꯃꯔꯝꯅ ꯑꯉꯥꯡꯁꯤ ꯀꯞꯍꯜꯂꯦ ꯈꯜꯂꯨꯕꯗ ꯇꯞꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯁꯤꯟꯊꯥꯗꯤ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯃꯥꯂꯦꯝ ꯁꯤꯟꯊꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯝꯆꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯕꯣ ꯀꯞꯀꯅꯨ ꯑꯩꯅ ꯀꯞꯇꯕ ꯗꯗꯥꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯤ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯁꯤꯗ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯍꯩꯃꯥ ꯃꯁꯤꯗꯤꯕ ꯑꯗꯣ ꯅꯪ ꯀꯞꯄꯤꯗꯣ ꯑꯝꯇ ꯇꯣꯛꯎꯁꯦ ꯀꯞꯀꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯝ ꯇꯧꯗꯦ ꯗꯗꯥ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯌꯥꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝꯃꯨꯡꯆꯧꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯁꯤꯟꯊꯥꯒꯤ ꯈꯨꯍꯥꯏꯗꯨꯗ ꯑꯃꯨꯛꯁꯨ ꯃꯥꯂꯦꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯀꯤꯕꯒꯁꯨ ꯐꯥꯎꯔꯤ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯣꯏꯅꯦ ꯍꯥꯏꯗꯣ ꯑꯣꯏꯕ ꯑꯗꯨ ꯀꯞꯄꯤꯗꯣ ꯇꯣꯛꯑꯣꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯁꯤꯟꯊꯥꯗꯣ ꯐꯃꯨꯡꯗꯨꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯥꯂꯦꯝ ꯅꯣꯛꯅꯤꯡꯕꯗꯣ ꯈꯪꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯇꯨꯝꯊꯣꯛꯑꯣꯀꯣ ꯐꯖꯅ ꯇꯨꯝꯃꯣ
Good night, sweet dreams. ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫